ngarang namidang waram da phone ki pawnil khun pause ngasi April ki tang mapan ki pharaba namit asida pathok sari lokot chage Bangladesh Rapid Action Battalion ngasi KUKI National Front ki member ahum fare hari manungge warol Manipur Circle News ki mai kai tigi myam da pautam jage Bangladesh Rapid Action Battalion KNF ki member ahum ngasi fare hari Bangladesh Army Nasin KUKI militant sing leibak adudagi mapung fana muthatna ba lauthok khraba matungda ngarang KNF ki chief coordinator ama fakhre matungda ngasi Bangladesh ki Rapid Action Battalion KUKI National Front ki member ahum amadi car driver amaga fare haina Bandarbar Additional Superintendent of the Police Hossein Mohammed Rahan Kazemina media da phungdokri haina Delhi Bangladesh tagi pau amana hairi Farba mioi sing hojik fawagi oina masak maming phongdok palitri mioi ahumadu Swalak Union of Bandarban Sadar Upar Jila Saron Paras dagi fawani hairi mioi ahumadu bank robberies tawkiba security da attack tawkiba insurgent group sing gi mathakta chatharakpa joint operation adu da fawani hairi makhatana su Bangladesh Army Police amadi Rapid Action Battalion sin KUKI National Front na leramba yaba mafam singda akan ba operation chathari haina pau gi source aduna makhatari makhataba pau to pandam pauche de gi lokhachagi Manipur da gi irang mapung fana losinna ba punna thodang lominaga da bani Prime Minister na haibo wafamni center na matam chana yengchin badagi Manipur gi phibam phagalak pani Narendra Modi na haibo wafamni mapung oiba warol pathok chage taminasi Irang na sokalaba North Eastern States Manipur India lengak na khwaidagi faba administrative machinery season ki center na matam chana meeting changkhiba amadi state lengak na lokhiba thodang sing aduna maram oidana Manipur gi phibam phagalak pani state asigi phibam mapung fana phagalak na bagi damakta makha tana puna thodang lawin na khigadabani haina Prime Minister Narendra Modi na phongdokre Assam Tribune na khanaba loba interview amada Prime Minister na hai Manipur gi hojik oriba phibam asi punna thodang lomina duna sangtaina ba honagadabani state asida thokliba irang asi waroisin puraknaba aikoi gi khwaidagi resourcing amadi administrative machinery sing seasonary India lengak na matam chana khut thingjin khiba amadi Manipur lengak na lokiba thodang sing aduna maram oiduna state asigi phibam singthaningai oiba mawongda fagalakli haiki Home Minister Amit Shah na mamang sahida irang na sokalapa Manipur da satkhiba khongchet adusu na hona ningsingduna Prime Minister na hai Home Minister Amit Shah na Manipur gi irang na yamna kalingi matam da state aduta leiduna irang asi loisina ba tongan ba state holders tramanga henbaga unaduna mifam pangthoki kumjali singani kulhumdoi gi KUKI amadi maitai furup anigi marakta irang thoraktuna relief amadi rehabilitation gi thabak thorom paikhalakpa matamdagi hauna BJP na lusingba central government asina Manipur lengak ta leptana mating pangduna lakli state asida hangba center camp singda changjafam loduna leiriba miyam gi tengbang amadi mahusagum ama hanna khunda leita hanabagi damakta financial package yauna tongan ba irang kaya tongan ba thodang kaya lokhatuna lakli haiki Prime Minister na makhatana Congress po hulladuna Indiana ningdamba phanglakpadagi hauna Congress na lengak leidingai matamda North Eastern State singbu nathaiduna thamki BJP na lusingba lengak lakpadagi maromdom thoraktuna langthokluraba North Eastern State sing asi hojikti masagi pothok sing marang kaina leijaraba amaromda lepchaba ngamlaba reason ama oire mamangda palamba Congress lengak na North Eastern State singi miyambo mama poktabina masa loinabagum loinakhi hairi masigi maru oiba maramdi reason asidagi phangba yaba electoral gi masing atuki matik nemkhi makhoi gi oinati North East asi yamna lapna lei mafam asigi jawa tharang paikhat pahaiba asi Congress gi oinati atuki matik awaba amani haiki haugiba sahi tara asida North Eastern State singbo naitum tahandana east gi oina India gi gateway ama oina sengwatkhi mahana lengak paidakpadagi hojik phawbada North Eastern State singda humphudra rom chatkre masi mahake mangda palamba Prime Minister punomakna North Eastern State ta chatpa apuno masingdagi henba phawba yai kumjali singani tara mangadagi hojik phawbada Union Minister singna North Eastern chatruk marfu hana chatkre sahi singasida India gi oina North East na khwaidagi hena mai pakpa ori haina so Prime Minister Narendra Modi na makhata na phongdokhi